ꯈꯨꯅꯤ ꯑꯉꯥꯡꯕꯨ ꯀꯞꯄꯦꯅꯦꯍꯦ ꯑꯩꯕꯨꯅꯦ ꯏꯟꯖꯥꯡ ꯆꯠꯂꯨꯅꯤ ꯏꯟꯖꯥꯡ ꯆꯠ ꯑꯉꯥꯡ ꯀꯞꯄꯦ ꯑꯩ ꯆꯠꯂꯦ ꯆꯤꯌꯥꯔꯁꯦ ꯉꯁꯤꯗꯤ ꯑꯉꯥꯡ ꯄꯝꯃꯒ ꯃꯨꯛꯕꯥꯡ ꯆꯠꯊꯔꯒꯦ ꯑꯩ ꯆꯥꯕꯣꯛꯄꯤꯒꯤ ꯃꯨꯛꯕꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯒ ꯃꯃꯥꯏꯗꯒꯅꯦ ꯊꯣꯝꯃꯦꯅꯦꯍꯦ 有人。哎呦我的妈！Nukside dumay taydo. Dumay na tumingin na. Hi mayam. Mayam ngasi di New Year ni mayam puna mo puso. Happy New Year. Happy New Year mayam ngasi di New Year ni na ado mayam ano ba chahi na changak sida mayam pun musu nungai na laiba orasanu hanagi awan nungai kaya do loi na chakhibasu orasanu haidana mayam puna magta aina haijari wish tawjari ko atai di kya sangna haiba haitre ado mayam aise ngasi je mukbang on tawke tori ko aigi chabugi mukbang hai tare kai hai do sing ngasi sidi ko haidi chicken oina tawre New Year ni na chicken oina chara ke chicken boil ni aigi se ko कसम यावदबी चिनौ चनम तुम खरा सिंग खरा हापचलगा चिकन से फुटपनी बको सुमाइ तौना नखो इचा न पासु आई का दुम मासु साबो की पुन्ना पुंजे जेंगो बिरयानी हा अखोइगी मासु साबो की का पुन्ना पुन्गे उब्रा साबो की सागे उब्रा सिजे अदुना मागा मुवांग जाजंगे अखबानी चातोने अदु मपागी ngasi पार्टी ले याइदना चखरे मोय न्यू ईयर की नेना पार्टी पुन चक्रे मीटी खर लेबसिंगो मोय मयाम पुल्लगा तौदोरीदना मादी चक्रे अदो अखोगी थोंगा थंबिरमेसे अदुसे नुंगांगने ने तौरैसे मुबांगसे दो इचानुपा तो मसु कन्ना सोंदगी कखलै जांग जांग ना चारागने लोइसनजरगे तौरसे हवरसे से मयाम हौजरगे को वाव जा ओथरोसे मिनी हापकेसे ꯑꯩꯉꯣꯟꯗꯒ ꯃꯃꯥꯏꯗꯒꯅꯦ ꯊꯣꯝꯃꯦꯅꯦ ꯏꯟꯖꯥꯡ ꯌꯥꯝ ꯆꯥꯊꯣꯛ ꯑꯉꯥꯡ ꯁꯣꯝꯗ ꯀꯞꯄꯤ ꯑꯉꯥꯡ ꯁꯣꯝꯗ ꯀꯞꯄꯤ ꯑꯁ ꯆꯤꯀꯟꯁꯦ ꯑꯩ ꯃꯇꯨꯡꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯂꯣꯏ ꯊꯥꯗꯔꯤ ꯃꯣꯇꯣ ꯊ꯭ꯔꯥꯛꯇꯨꯁꯨ ꯍꯥꯞꯆꯟꯕ ꯍꯥꯞꯄꯣ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯞꯄꯜꯂꯤꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯗꯤꯀꯣ ꯅ꯭ꯌꯨ ꯏꯌꯥꯔ ꯆꯪꯉꯛꯄꯒꯤꯅꯦꯅ ꯄꯤꯛꯅꯤꯛ ꯆꯠꯅꯕ ꯈꯪꯗꯦ अरे मुबांग तौनारप हाउ हाउ चाबसिंग उरगा आइदि तिंग कोट कोट ओरपनिदा चानिंगमना चाबदि यादबनि न उपाय लेते आइसु ngasi दो चानिंगे दन चिकन दो लौरु सो उपाय लेते फुटलगा ओइना चागे दना ngasi से चाजरगे न तौरैनि दो चाजरके मयाम अइने नहान मखै मोबाइल दा जेंगा तिंजी ओले ओला खांगना लेरपनिबा ओइना चानारि मयाम सिंग उबदा तिंजी ओलो तना खांगना लेजरबनि खुनी अंगांग कप्पेनही अइबुनी जांग चलुनी जांग चथु सना जांग चाउछ अइने मुबांग कने पेन तरे ngasi मयाम हौजरगे मुबांग ओमा लौरेन हे मुबांग जगरे मयाम बाबा चाला मादो तुम्हौजिबने आइना मबु बिथा थमबिरमिनी सानौ नातम सानौ आइदना हनक हजिगानसे मसेने मखुत खंगे पम्मगने तुम्हलवाये माबु पम्मगा तुम्हलवाये पम्द हेता पम्फलदि तुमिने फगदोनि से कुइना चाबदबे हावा वाव angang pemasa sida ne angang kape ai chale nang cham na ko ka जेंग सिगे द लेनि चिकन आइगु मुबानी हाजी आइगु मुबांग दो जाम फारे Jamare mukbang anak pamaga ngasi ciase ngasi di angang pamaga mukbang cakhara gai makasi ga angang lai nang kuning na wai la kani sana mukbang ang tong gi ge nang lai utumina apa kan ko mayam sini ni angang bisa jen baja
ꯆꯥꯕ ꯊꯛꯄꯒ ꯆꯥꯅꯤꯡ ꯆꯥꯛꯀꯣꯏ ꯇꯥꯄ ꯃꯤꯔꯣꯜ ꯂꯩꯇ꯭ꯔꯗꯤꯀꯣ ꯃꯤ ꯖꯦꯡꯅ ꯂꯩꯔꯗꯤ ꯆꯤꯀꯟ ꯐꯕ ꯃꯤ ꯂꯩꯇꯕꯅꯤꯅ ꯃꯄꯥꯗꯨꯁꯨ ꯃꯥꯁꯨ ꯉꯁꯤꯗꯣ ꯄꯥꯔꯇꯤ ꯂꯩꯌꯦꯅ ꯆꯠꯈꯤꯕꯒꯤ ꯖꯦꯡꯅ ꯑꯩꯁꯦ ꯊꯦꯡꯉꯦꯗꯅ ꯆꯠꯈ꯭ꯔꯦ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯗꯅ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯑꯗꯣ ꯑꯩꯅ ꯖꯦꯡꯅ ꯆꯤꯀꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯗꯨꯒꯗꯤ ꯑꯉꯥꯡ ꯆꯦꯟꯕ ꯍꯥꯏꯁꯦ ꯑꯉꯥꯡ ꯄꯝꯃꯒ ꯆꯥꯛ ꯆꯥꯖꯔꯦ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯆꯤꯛꯀꯟꯗꯣ ꯆꯥꯊꯣꯛ ꯆꯤꯛꯀꯟ ꯆꯥꯊꯣꯛ ꯀꯨꯏꯅ ꯆꯥꯗꯕꯩꯔ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯄꯣꯠꯅꯦꯕ ꯌꯥꯝꯅ ꯍꯥꯎꯕꯁꯨ ꯌꯧꯗꯦꯕ ꯑꯗꯨꯁꯨ ꯀꯨꯏꯅ ꯆꯥꯔꯨꯗꯕꯅꯤ ꯀꯨꯏꯅ ꯆꯥꯗꯕꯒꯤ ꯆꯥꯊꯣꯔꯛꯄꯅꯤꯅ ꯍꯥꯎꯔꯦ ꯑꯩꯒꯤꯗꯤ ꯑꯃꯈꯛ ꯂꯣꯏꯔꯦ ꯑꯃꯈꯛ ꯆꯥꯒꯅꯤ ꯁꯤ ꯌꯦꯡꯁꯤꯒꯅꯤ ꯑꯗꯨ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯆꯤꯛꯀꯟꯁꯦ ꯕꯣꯏꯜ ꯇꯧꯔꯗꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯀꯣ ꯅꯪ ꯈꯨꯅꯤꯡ ꯅꯨꯡꯉꯥꯏꯔꯦ ꯑꯉꯥꯡꯅ ꯑꯉꯥꯡꯒꯤ ꯈꯨꯅꯤꯡꯗ ꯋꯥꯏꯔꯛꯑꯅꯤ ꯁꯅꯥ ꯋꯥꯏꯗꯣꯔꯦꯕ ꯆꯤꯀꯟ ꯁꯂꯥꯗ ꯑꯁꯤꯅ ꯍꯦꯟꯇꯥꯛꯀ ꯀꯩꯅꯣꯒ ꯏꯔꯣꯟꯕꯅꯤ ꯑꯃꯦꯠꯄ ꯎꯔꯤꯒ ꯃꯥꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯍꯥꯞꯄꯤꯁꯦ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯃꯔꯤ ꯃꯔꯥꯡ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤ ꯑꯩꯗꯤ ꯍꯥꯏꯖꯗ꯭ꯔꯕꯅꯤ ꯃꯥ ꯂꯧꯊꯣꯛꯇꯦ ꯁꯨꯃꯥꯏꯅ ꯃꯦꯠꯁꯜꯂꯦ ꯃꯥ ꯇꯝꯃꯒ ꯈꯔꯦ ꯃꯥ ꯌꯥꯝ ꯌꯥꯝꯖꯗ꯭ꯔꯦ ꯀꯩꯅꯣꯗꯤ ꯃꯥꯁꯨ ꯋꯥ ꯋꯥꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯇꯧꯖꯕꯅꯤꯅ ꯗ꯭ꯌꯨꯇꯤꯁꯨ ꯅꯪꯅꯕ ꯆꯠꯆꯔꯤ ꯑꯗꯒꯤ ꯂꯥꯛꯑꯒ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔ ꯊꯣꯡꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯋꯥ ꯌꯥꯝ ꯁꯜꯂꯗꯤ ꯁꯥꯎꯅꯤꯡꯉꯣꯏꯗ꯭ꯔꯃꯤꯗꯣ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯅꯦꯀꯣ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯌꯣ ꯀꯣ ꯅꯪ ꯂꯦग ꯄꯤꯁꯇꯣ ꯊꯥꯡꯒꯠꯂꯁꯤ오 하나 컵밖에 못 나가 맞다 Chicken sẽ thùng thùng là hào đấy. Mami hào đi. Hào đi hào. con này con tiền như vậy anh tàu gì Hào đi mà bà hào đi. nó khai ra rồi sao lại đi tổ sửa là cái nhang của nó rồi chứ Hình dạng. à thấy hình nhang nem trâu bỏ Hình dạng này rồi. 네. ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯦ ꯅꯪ ꯉꯁꯥꯏꯒꯤꯁꯨ ꯆꯝꯊꯣꯡꯅꯦꯕꯀꯣ ꯑꯩꯒꯤ ꯃꯌꯥꯟ ꯆꯝꯊꯣꯡ ꯇꯧꯕꯅꯦ ꯑꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯒꯤꯗꯤ ꯀꯩꯗꯧꯅꯤ ꯆꯝꯊꯣꯡ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ Chicken sẽ thầm bật sạch ta cái nó không để chicken đi mà nó sẽ sụp chắc lấy gì đó ấy là cái nó không để cái ai mà ꯑꯩꯅ ꯆꯥ ꯌꯥꯔꯀꯥꯟꯗꯗꯤꯕꯣ ꯆꯥꯊꯔꯒ ꯐꯖꯅ ꯃꯨꯛꯕꯥꯡ ꯇꯧꯊꯔꯛꯄ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝ nungay ꯆꯥꯅꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏ ꯂꯩꯔꯕꯅꯦ đi xem mà sẽ thắp cái ꯑꯩꯅꯅꯦ ꯃꯣꯕꯥꯏꯜꯁꯦ ꯌꯦꯡꯉꯒ ꯃꯨꯛꯕꯥꯡ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯉꯒ ꯇꯤꯟꯁꯦ ꯀꯨꯠ ꯀꯨꯠ ꯌꯣꯠꯂ ꯈꯥꯡ ꯂꯩꯔꯕꯅꯤ Harry 有人。哎呦我的妈！
ꯅꯨꯡꯁꯤꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣ ꯍꯥꯎ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯆꯝꯊꯣꯡꯁꯤꯁꯨ ꯑꯗꯨꯝ ꯉꯥ ꯐꯔꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ये देखो लॉलीपॉप लॉलीपॉप क्या है लॉलीपॉप नीचे लॉलीपॉप क्या है ꯆꯅꯥ ꯅꯪ ꯃꯃꯥ ꯄꯝꯃꯒ ꯑꯗꯨꯝ ꯆꯥꯔꯣ ꯍꯥꯏꯔꯣ ꯉꯥꯛꯇꯪ ꯍꯤꯞꯀꯦꯔꯣ ꯅꯪ ꯑꯣꯕꯣ ꯆꯥꯎꯕꯣ ꯆꯥꯎꯕꯣ आई पेट की सजा ꯆꯥꯎ ꯀꯔꯤ ꯍꯥꯞꯄꯤꯔꯣ ꯆꯈꯥꯏꯕꯅ ꯁꯅꯥ अरे ओपे 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 यार ओपे कम्मा ओपे ꯅꯪ ꯈꯔ ꯆꯪꯁꯤꯜꯂꯛꯑꯣ ꯎꯗ꯭ꯔꯦꯗꯣ ꯄꯨꯈꯝꯗꯣ ꯆꯪꯁꯤꯜꯂꯛꯑꯣ ꯈꯨꯠ ꯅꯥꯝ ꯆꯥꯕꯅ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁ ꯃꯤ ꯈꯜꯂꯅꯤ ꯀꯔꯤ ꯆꯥꯛꯆꯥꯅꯣ ꯖꯦꯟ ꯆꯥꯛꯆꯥ अरे कई लोग खंडे मुंह से बिरयानी खोईनी 哎呦我的妈！ कदाई लोरी नो चाक से आई वीडियो जिंग ꯑꯩꯕꯨ ꯈꯨꯠ ꯅꯥꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ अदूदी मयाम जाम बारे सुमाना जे ꯑꯩꯗꯤ ꯆꯥ ꯂꯣꯏꯗꯣꯔꯦ ऐसे चालू इधर है ꯃꯥꯁꯦ ꯇꯨꯝꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯄꯝꯃꯒ ꯇꯨꯝꯍꯜꯂꯣ ꯍꯥꯏꯔꯤꯅꯦꯕ ꯑꯩꯁꯦ ꯊꯝꯃꯨꯁꯤꯔ ꯀꯩꯅꯣ दूना अपन न तुम्हारे ꯀꯔꯤ ꯆꯥꯊꯣꯛ क्या करने hào đấy akwai new year hào đấy new year mà chơi hào đấy chăm gì mà thằng đẹp đi ạ mà thằng new year thì picnic sao phải là chắc là cái picnic sao rồi đó mà tấm đua đi ăn hàng cái sò này quả hay pha này सीजन में मरो 한정지 लॉलीपॉप 이상하게되면 까톡사래 맞더라 신이니 마마 우리 분지 진짜 cái mà thì mà gì cái am jam sacrifice tộc sự hay gì những ví dụ sinh mất rồi những ví dụ vì có sẽ sacrifice có dẫn đi tàu bay ăn trận hình mà giật bập hàng ghê lắng nghe lang bập hàng ghê trận hình mà tôi trận hình em ăn hàng bị hay là bác chắc chắn là suy ada ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝꯁꯤꯗꯤ ꯅꯨꯄꯥ ꯅꯣꯏꯅ ꯉꯝꯖꯒꯗ꯭ꯔꯣ ꯑꯗꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯇꯪ ꯂꯧꯁꯟꯒꯦꯕꯀꯣ ꯈꯤꯇꯪꯒ ꯌꯥꯝꯅꯕꯨꯗꯤ ꯆꯥꯔꯔꯣꯏꯒ ꯍꯣꯏ आइए आपको हम क्या करें ꯑꯉꯥꯡꯁꯦ ꯇꯨꯝꯈꯔꯦ ꯑꯗꯣ ꯊꯝꯃꯨꯒꯦ मैम मां चिकन असीधी जाम टेस्टी है लगी है जाम में टेस्टी है मैं तो बुद्धि नहीं माया है nào
ꯃꯃꯤꯠꯁꯦ ꯄꯥꯡꯂꯤ ꯇꯥꯍꯧꯔꯤ ꯇꯨꯝꯕ ꯍꯥꯏꯕ ꯃꯥꯏ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯗ꯭ꯔꯦ ꯄꯥꯡꯂꯤ ꯇꯧꯔꯒ ꯂꯩꯍꯧꯔꯤ ꯃꯥ ꯑꯁꯤꯁꯤꯡꯁꯤ ꯌꯥꯝ ꯆꯥꯒꯗ꯭ꯔꯣ ꯍꯥꯎꯕꯅꯤ ꯁꯤꯁꯨ ꯉꯁꯥꯏ ꯉꯥꯆꯤꯛ ꯑꯌꯥꯏꯕ ꯍꯥꯞꯄꯦ ꯍꯥꯎꯔꯦ ꯉꯥꯆꯤꯛꯁꯤꯗꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯉꯥ ꯃꯆꯥꯗꯩ ꯃꯥꯅ ꯈ꯭ꯋꯥꯏ ꯍꯥꯎ ꯉꯥ ꯃꯆꯥꯗꯤ ꯑꯗꯨꯝ ꯆꯥꯕꯁꯦ ꯉꯥꯆꯤꯛ ꯕꯖꯥꯔꯅ ꯌꯥꯝ ꯍꯥꯎꯕꯅꯦ ꯉꯥꯆꯤꯛꯁꯦ ꯆꯥꯕꯁꯦ ꯐꯩ ꯑꯩꯅ ꯏꯗꯨ ꯇꯤꯈꯠꯂꯤ ꯍꯥꯏ ꯑꯗꯨꯒ ꯃꯄꯥꯡꯒꯜꯁꯨ ꯀꯟꯕꯅꯦ ꯆꯥꯔꯒ ꯎꯠꯄꯥꯠ ꯌꯥꯝ ꯇꯧꯔꯦꯕꯣ ꯅꯪ ꯍꯌꯦꯡ ꯅꯪ ꯌꯥꯎꯍꯜꯂꯣꯏꯕꯣ ꯁꯨꯡꯌꯥꯎ ꯌꯥꯎꯍꯜꯂꯣꯏ ꯅꯪꯗꯤ ꯆꯥꯍꯜꯂꯣꯏ ꯑꯩꯃꯥ ꯐꯨꯔꯥ ꯑꯌꯥ ꯃꯥ ꯉꯁꯥꯏꯗꯤ ꯆꯥꯔꯤꯕ ꯆꯤꯛꯀꯟꯁꯤ ꯆꯥꯔꯤꯕꯗꯤꯅꯦ ꯆꯤꯛꯀꯟꯁꯦ 哎呦我的妈！ ꯃꯥꯅ ꯆꯨꯊꯣꯛꯑꯒ ꯃꯄꯪꯗꯣ ꯂꯧꯊꯣꯛꯏꯕ ꯉꯥ ꯑꯩꯗꯤ ꯇꯣꯏ ꯑꯌꯥ ꯃꯄꯪ ꯃꯔꯤ ꯊꯣꯛꯁꯦ ꯆꯝꯊꯣꯡꯅꯤꯅꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯀꯩꯅꯣ ꯆꯠꯈ꯭ꯔꯁꯨ ꯍꯥꯎ ꯑꯩ ꯕꯟ ꯇꯧꯈ꯭ꯔꯒꯦ ꯌꯥꯝ ꯕꯥꯏ ꯇꯧꯗꯦ ꯃꯌꯥꯝ ꯆꯥꯛ ꯄꯨꯡ ꯆꯥꯏꯅꯤ ꯏꯆꯥ ꯅꯨꯄꯥ ꯆꯥꯃꯤꯟꯅꯕꯁꯦ ꯃꯊꯣꯡ ꯑꯝꯇ ꯅꯥꯏꯗꯦ ꯑꯩꯁꯨ ꯕꯥꯏ ꯕꯥꯏ ꯑꯉꯥꯡ ꯀꯞꯀꯦ ꯍꯥꯏꯗꯅ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯅꯥꯏꯗꯅ ꯆꯥꯕꯁꯦ ꯃꯨꯛꯕꯥꯡ ꯇꯧꯅꯩ ꯇꯧꯔꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯅꯥꯏꯗꯦ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯋꯥ ꯍꯥꯏꯗꯣꯏꯅꯤ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯖꯦꯟ ꯆꯝꯊꯣꯡꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯌꯥꯝꯕꯨ ꯍꯦꯄꯤ ꯅ꯭ꯌꯨ ꯚꯤꯗꯤꯑꯣꯁꯦ ꯏꯌꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯕꯥꯏ ꯕꯥꯏ